ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯄꯔ ꯃꯩꯅꯥꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯁꯤꯡꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤꯁꯤꯡꯅ ꯕꯁ ꯑꯅꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯟꯕꯤꯅꯅꯕ RAFꯀꯤ ꯕꯁꯇ ꯀꯥꯈꯠꯂꯨꯕ ꯗ꯭राꯏꯚꯔ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤ ꯈꯣꯡꯆꯠꯇ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯖꯣꯏꯔꯥꯝꯊꯪꯉꯥ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯕꯤꯔꯦꯟꯕꯨ ꯑꯀꯥꯝꯄꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯕꯒꯤ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯅꯈ꯭ꯔꯦ ꯖꯣꯏꯔꯥꯝꯊꯪꯉꯥꯒꯤ ꯃꯤꯇꯝ MU ꯒꯦꯠꯇ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ आर्मीना फिजम सेलगा खुल मयादा चटपा यानिंगदे हाइना मैरा पाइबिसिंगना फोंदोरकले बॉम नोमै फागतपगा मरी लेनना NIA ना म्यांमार मचा अहुम फारे नुपी मचा अमा हातननबा होनरमले चेनबसु फारे हाइरी कुकीना काबलकपदा मैतै पांगल अमा यावना मियोय अनि सोकले कांगलोन खरगी मखादा ब्रॉडबैंड इंटरनेट सर्विस हांगदोकपा याख्रे मणिपुर की वाथोकना ओपोजिशन पार्लियामेंट ngasi नो कॉन्फिडेंस मोशन पुखननबा थौरांग तौख्रे सुगी कदर सिंगा ngasi दिल्ली दा होम मिनिस्ट्री गा वारी सानगदौरी अमदी जुलाई 28 दा कोकोमीना सिंधुना इम्फाल दा मियाम की खोंगसत चटकदौरी खुरुमजरी मॉर्निंग न्यूज़ पेपर रीडिंग मीटिंग ताबिरिबा अमदी ताबिरिबा सिंगबो पुष्पारानी लाइश्रमना तराम नोपचरी ngasi headline de yaukhiba maruoiba pawsing miyamda sandokna pijari मणिपुर थोकलिबा इरांग असि लाक्सिनबा अहेनबो इना थाजिलखिबा मसिंग यामलबा रैपिड एक्शन फोर्स के ममांग मक्तदा कांगपोकपी डिस्ट्रिक्ट के सपर मैनादा कुकी नुपी नुपा मयाम थोलक्तुना बस अनि मई थादोख्रे बस सिंग अदु थौरकपा मैतै पांगल ड्राइवर अनि हिंगननबगिदमक RAF ना तोंगबा बस दा काखलुबदा खोंपाकना काउथरखरे हाइरी कुकी नुपा नुपी सिंग मई थादोख्रबा बस अनि असि अमना रजिस्ट्रेशन नंबर MN04P 1476 ni aduga atopa bus amaduna registration number MN05C 0086 ni bus number MN04P 1476 asi yanglamdagi lukhoi kauba amagini MD Tomba kauba kwakta-dagi driver amana thaurakpani atopa bus MN05C 0086 asina नारन सैनादगी जीवन कौबा अमगिनी वाक्तादगी MD रसिद कौबा ड्राइवर अमना थौरकपनी हाइरी MD तोंबदी हौजी कुकी खुलाई पाइबसिंगना फाजिलगा थमख्रे अदुगा रसिदना थीबा खंगदना लैरी हाइरी मफम अदुदा लैबा ड्राइवर खरदगी फंगबा पाउना हाइ मणिपुरदा हौजिक थोकलिबा इरांग असिना मरम ओइरगा स्टेट असिगी लो अमसुंग ऑर्डरगी फिवम लाक्सिनबदा सिजिननबा नौना थाजिलक्पा रैपिड एक्शन फोर्स कंपनी तरा बस 32 अमसुंग DI टाटा अमदा दिमापुरदगी इम्फाल तमना लाखी कन्बोय अदु लाकपा मतमदा हाना कांगपोकपी पुलिस स्टेशन दा खामदुना लैरकपा बस अनि कन्बोय मरक अदुदा यावहल्लगा लाखीबनी बस अनि अदु हौखिबा नुमित तरे निरोंगी ममांगदगी मफम अदुदा मथौ तौगदबा CRPF की पर्सनल सिंग थिनबा चटखिबदगी कुकी नहा खरना चेक तौबदा मैतैगी गारीनी हाइबा खंगलकपदगी फिबम फत्तबना पुलिस स्टेशन मनुंगदा खामलगा थमलखिबनी ngरang masing yamlaba रैपिड एक्शन फोर्स की पर्सनल सिंगी कन्बोय अदु लाकपदा हाना कांगपोकपी पुलिस स्टेशन दा खामदुना लैरकपा बस अनि अदुसु कन्बोय मरकता यावरगा लाखिबनी कन्बोय अदुना नुमिदांग वाइरम पुंग 3 लोम ताबा मतमदा सपर मैना यौरकपा मतमदा मसिंग यामलबा कुकी नुपा नुपी कयाना नेशनल हाईवे नंबर 2 दा थोक्तुना लैरंबगा लोइनना बस अनि अदु खंदोकलगा मई थाखिबनी हाइना ड्राइवर सिंग असिना फोंदोरखी मखोइना फोंदोरकपदा ngrangi थौदो अदुदा कांगपोकपी पुलिस के खुद यावरंबा याबगी चिंगनबा लई हाइना मराल सिरी बस अनि अदुगी नंबर प्लेट सिंग अदु चेना नपसिलमखी मदुमंगना बस मयाम अदुगी मरकता ममसिलकपा अदुदा लाकपा गाड़ी सिंगी मरकतगी बस अनि अदु पुलिस स्टेशन दा खामदुना लैरकपा बस सिंग अदुनी हाइना यामना लाइना मसक खंगबगा लोइनना कुकी सिंगना बस अदु मई थादोखिबा ओइगनी हाइखी
Mai tharakpa aduda bus ani adubu thaurakkiba driver anina makhoigi thawai hingnanaba RAF puduna lakpa bus sing aduda kakhatlubada maduda tonglakpa Rapid Action Force ki personnel singna driver sing adu thawai hingnanaba jungle da chen khro haina kautharakhi hairi madugi matung tarakpada driver MD Tomba amasung MD Rasid animak thifam khangdana laiki tungde MD Tombada telephone tawbada mahak kuki militant singna pharaga leire haiba khanglakhi amaromda Rasiti telephone phangma ngamdana mafam khangdana leire hairi bus ani du mai tharakpa matamda madugi mamangda chatpa bus taraga mangaromdi Imphal tamna chatkhraga mai thaki bus ani adugi matungda lakpa bus singi so kuki singna munki adum oinamak matam ngahak leiraba matungda so sing adu sinarakhi hairi bus ani adu mai thaba matamda mapandagi changlakliba Rapid Action Force personnel sing adu karigumba amata tawdana tumina yengduna laikhi hainasu pau asida makhatari Mizoram ki tongan ba civil society manghana punsilaga semba NGO coordination committee na sinba Manipur thugaina ba demand chogatpa miyam gi khongjatta Mizoram gi chief minister Joyram Thanga cabinet minister Singh amasung saknaraba miyoi kya saruk yakhre Mizoram gi konung Aizol da chief minister Joyram Thanga masamak yauna ngarang ayuk chatkiba khongjat aduda separate administration only situation amasung Chief Minister Nongthombam Birenbu akampet sisinaduna chaibagi wahai wata sing iba flagat sing miyam na puraga chatpa ukhi press na phangba paugi matung ina Central Young Mizo Association CYMA Mizo Jirlai Pol na chingba tongan balup sing na sinduna chatkiba rally aduda Chief Minister Joyram Thanga khaknatana Deputy Chief Minister Toluya amadi lenga asigi minister amadi MLA kayasu saruk yakhi hairi khongjat aduda saruk yakiba miyoi lising kaya aduna Manipur da thokliba wathok asibu condemn tawbagi wafam sing iba flagat kaya marum sisinaki khongjat asibu sogat po ina numit asida Mizo National Front MNF amadi atai political party sing office singsu thonglonaki hairi Amaromda Manipur da thokliba irang asida Mizoram na khut thingzilakpada natana ngarang state adugi chief minister masamak yauna Fazadaba wahai wata sisinaduna rally chatuna Manipur gi chief minister amadi miyambu leibak miyamda hanthana khalhalli haibagi mayokta Maitai Students Association Manipur University na sinduna university asigi mahairoi singna Mizoram gi CM Joyram Thanga gi mitam mai thakre Manipur University gate mamangda ngarang numidang pung manga makharom tabada university asigi masing yamlaba mahairoi sing hauраktuna Joyram Thanga gi effigy adu mai thakibani sathakiba khongjang aduda saruk yakiba Maitai Students Organization gi president Haubijam Nikel na hai Manipur da hojik mai chaktuna thokliba irang asida atopa furup state amadi leibak ki miyoi singna khut thingjinpham thokte Manipur gi issue asida atopa furup amadi state singna khut thingjilaktuna Manipur gi chief minister amasung miyambu hanthaba thak amada khanduna phajadaba wahai wata sisinaduna Mizoram gi chief minister masamak saruk yaduna satkiba khongjang adu akanba maongda yaningde thokliba pau asi makhatana fijari Conflict asi Manipur manungi isuni atopa leibak sing amadi state singna yausilakba maram sade haiki irang asi pukaramna waroisin purakadage haina Manipur gi miyamna asukwana honnaringai sairak asida atopa state singna mai hena saknanaba maongda thau haijilakpa haibasi Maitai Students Association na yaningde loinana asigumba thawong asi matungda amohana tawbiganu hainasu makhataki
Indian Army na mari leinaba district police ki ayaba yaudana fijam setlaga tampaki khungang Khunya Singh koichu chatpa laibak thibani haina khoirom mathak lekai gi maira paibi singna phongdorakli Manipur da hojik tholiba irang asina maram oiraga khuki furup ki miyoi singna lambi sembagi thabak adu da yawba maitai sing sanglak ba khanghalakpadagi jiri tipaimuk lambi sembagi thabak lepkhiba yana leire Jiribamdagi phangba pauna hai hokiba chahi kulomgi mamangdagi hongna Jiribamgi miyamna jiri tipaimuk lambi sembinana ba haijaduna lakpadagi hojik lambi asi semba hauribada ngairibani Mizoramdagi amlaba pokhaiba yaba bomgi masaksing nongmai amasung marusing phagatkiba case amaga mari leinana National Investigation Agency NIA na Myanmar National ama yauna miyoi ahum ningthaukaba numita faraba miyoi sing asi Myanmar National Henry Sianguna chahi nifuganipan Mizoram macha je Rolu Puya chahi yangkhai amadi si Landin Saga chahi nifuga humdoini makoi Aizol da leiba NIA gi special court amada puthoklaba matungda remand lauthanana ba haijaragani haina NIA gi wangang loi amana phongdorakli NIA na Mizoram gi mafam marida Samphai district da mafam ani aduga Aizol amasung Lautalai district da amamamda thibo humbagi thabak chatharaba matungda makoi ahum phagatpa ngamkhibani Mizoram dagi Myanmar da khulai puthok pusin tawbagi thabakta Chennai haina singnaba singi mayum singda thibo humbagi thabak chathabada singnaningai oiba chesang kayasu phagatpa ngamkhi hairi Sugunu Police Station gi manung channa laiba chajing khunau dagi sahi kunga taruk lom surabi nupi macha ama laikai adumakta da laiminaba sahi kunga manga ki nupa macha amana haksangi mafam kyada katina thinduna hatnana ba honaramle chenaba miyoi Sugunu Police na phagat le hairi thaudo adu da chenaba dagi faraba miyoi adu gi maming thoksom chanju Elias Ibungo sahi kun manga apokpa Maimu Maitai kawi thaudo asi nahan numidang pung 10:10 rom tarakpada Sugunu Police Station gi manung chana laiba chajing khunau da laiba yum amada thokhibani laibak thirabi nupi macha sigi yumga nupa macha adugi yumga yum ama khaktana khanaraga leibani hairi nahan khul adugi miyosing ayamba khul ngakpagi loina thoknakiba matamni imung adugi miyosing loina chatnakhraga nupi macha asina yum aduda lehoba tanjada thokhibani hairi Bishnupur district ki Phagaksau Ikhai Police Station akonba Phagaksau Ikhai awang lekaida ngarang numidang wairam chaurakna pung 3:30 tarakpa adwaida Skabeter amana lakhong kotlingaida kukila lhoba singna nomai kapsilakpagi thodokta maitei pangal ama yauna miyoi ani soktuna laikana khre soklaba miyoi ani asi Moirang Esigi wakta Gram Panchayat 1 number 9 Charang Patagi MD Sahit sahi kun manga apokpa MD Helaruddin Skabeter gi driver amasung Phagaksau Ikhai awang lekai degi nongthombam Rameshwar sahini phumdoi apokpa N Doleni mahak Phagaksau Ikhai awang lekai gi relief camp ta laibani hairi press na phangba paugi matung ina thaudo adu Phagaksau Ikhai awang lekai gi maitei khulga naknaba lofam singda maitei khunja singna hairaga ising chanba yananaba MD Sahitna Skabeter thauraga Laukphong kotlingaida kuki lalhoba singna wifi khul mamangdagi bamatungda Rajmedi City da pukhatki hairi Thaudok thokphamda paumi singna sangduna mafam adugi relief camp ta leiriba khunja singga unabada khunja amana Phagaksau Ikhai maning lekai amadi awang lekai asina BSF amadi CRPF na koina ngaktuna leiribani haiba pau phongdorakhi Center da lengak liba BJP na lusingba Government asigi mayokta no confidence motion ngasi pukhanaba opposition party singna warep laukre motion asi draft toba loire ngasi pisilagani hairi ngasi ngarang angan bada parliamenta muknaduna lairiba sina maram oraduna bill mayam panduna lairiba sing palladuna opposition party singda ai bacherol thakre haina Home Minister Amit Shah na phongdokre
गवर्नमेंट मणिपुर की वाथोक असिगी मतंगदा खनननबा सेम सादुना लई पार्टी पुमनमंगना पार्टी की खेनबा थादोकनदुना वाफम असि खनसी असिगुम्बा मरु ओइबा वाफम असि लोइसिननबा होनबदा मतेंग पांगबियु हाइना इबा वारोल अदु होम मिनिस्टर न महाके ट्विटर अमदा फोंदोखि हौखिबा सगोल से नुमितगी हौखिबा पार्लियामेंट के मॉनसून सेशन असि opposition na protest tawrokpadagi legislative work amata sathaba ngamdaduna leraklibani ngarang maksu parliament ki house animakta legislative ki oiba thabak thana ningthi nungaina chathaba yakide charangnaba marakta lok sabha na multi state cooperative societies amendment bill pass tawki bill adu puthokladuna minister sahana hai law khonglibasing asi cooperation natraga cooperative ta Dalit amasung nupi singi yaifa thaurangta thawai yaude Trinamool Congress ki Rajya Sabha ki member Derek O'Brien na thagatpa tweet amada phongdokhi madudi opposition gi lusingba Malik Arjun Kharge gi Mike Muthatki India party gi member pumnamakna yaningdaba phongdoktuna walk out tawki हौकिबा मेगी तारीख अहुमदगी तंगदु लेताबा फिवम अमा हंजिलकपा ngamdringai amasung state asigi miyamna suspension of operation su withdraw taw haiba kholaw kayamarum launari chairak asida ngasi New Delhi da Union Home Ministry gi team amaga wari sananabagi damak Sugi Kadar Singh Delhi da thungkhre awangba thaki pawgi source amana hai Home Ministry na Sugi Kadar Singh Delhi da laknanaba khanghan khiba matung ina mafam aduda thunglaga lairiba Kadar Singha ngasi nakal ahum gi oina wari sanagani wari sanabaduda kuki militant ge group oiriba United People's Front ki maikaida Ketios Jomi Joshua Thadowna mahut singani kuki National Organization gi maikaidana Dr. Silent Haukipna mahut singani Ministry of Home Affairs ki maikaida Additional Secretary North East ki Thaupuriba Piyush Goel saruk yaraba yai mifamasida Manipur lengha ki maikaidagi kana saruk yagadage haiba chapchana khangba ngamdri haiba mifamasida hojik Manipur da thokliba tangdu leitadaba phibam amasung kuki gi civil society organization singna separate administration pinanaba tawriba demand asigi matang dasu agenda ama oina wa khanaraba yai pawgi source asina makhatana hai haukiba tha kharagi mamangda Manipur lengha Central Government amasung kuki militant singna khuyek pina khiba cherol adu hojikti social media da thadorokpa ure miyamna suspension of operation su extension tawba yaroi haina demand tokibadu hojik phangliba agreement ki cherol asi hanana khuyek pina khibra natragana hojik khakta da debt back tawraga pinabra haiba khangba ngamde agreement copy asida UPF ki lusingba ani Ketio Jomi amasung Joshua Thadaw anigi signature da kumja lising ani kunga humdoi gi February 13 haina thai aduga KNO gi representative oina khuyek pi khiba Dr. Silent Haukip Manipur lenga ki mihut Delhi Manipur Bawal gi Residential Commissioner Devesh Deval amasung Ministry of Home Affairs ki Additional Secretary NED khuyek pibaduda det tharamde haire Manipur da thokliba kangluki irang asina maram oiraga haukiba megi tari ahumdagi hojik fawba mobile internet service thingjinduna lairakhiba du akangnaba kanglon kharagi makhada broadband internet service yahalagani adum oinamak mobile internet servicing di makhatana thingkhigani haina Manipur lenga ki commissioner Home T Ranjitna thadorokpa cherol amana khangalakli Manipur da hojik su mafam kya da pamdaba thodok sing thokpa leptri adum oinamak oirakliba fibam sing asigi yenglaga amadi lisang sina internet thingjinba asina yumdagi thabak suba miyoi sing charter accountant farm sing lawyer analying sang sing electric ki recharge hapa LPG gi book tawba mahi machine tamana singba internet mathau taba thabak thorom singda chauna apanba oire maram asina miyam gi khulong cha daba sing asi kharada oirabasu
ꯀꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯀꯛꯅꯕ ꯀꯥꯡꯂꯣꯟ ꯈꯔꯗ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯄꯤꯅꯅꯕ ꯂꯩꯉꯥꯛꯅ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯂꯛꯂꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯅꯅꯕ ꯆꯠꯂꯤꯕ ꯖꯨꯂꯥꯏ 18ꯗ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯍꯥꯏ ꯈꯣꯡꯆꯠ ꯑꯁꯤ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯄꯨꯟꯗꯨꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯥꯡꯅ ꯈꯨꯌꯥꯊꯣꯡꯗ ꯂꯥꯛꯂꯒ ꯅꯒꯥꯃꯄꯥꯜ ꯐꯥꯎꯗꯨꯅ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝꯊꯣꯡ ꯌꯥꯏꯁ꯭ꯀꯨꯜ ꯇꯥꯔꯒ ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤ ꯊꯨꯝꯕꯨꯊꯣꯡ ꯐꯥꯎꯒꯠꯂꯒ ꯍꯔꯤ ꯈꯥꯒꯣꯛ ꯃꯈꯣꯡ ꯇꯥꯔꯒ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ, ꯀꯜꯆꯔꯒꯤ ꯂꯝꯗ ꯂꯩꯕ ꯑꯃꯁꯨꯡ ꯁꯥꯟꯅꯕꯒꯤ ꯍꯤꯔꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯈꯣꯡꯖꯪ ꯑꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯁꯣꯛꯍꯜꯂꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅꯁꯨ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯍꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯨꯞ ꯑꯁꯤꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯔꯛꯄꯅꯤ꯫ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯂꯛꯂꯤꯕ ꯆꯤꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯇ ꯈꯪꯍꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯁꯧꯒꯠꯇꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯏꯟꯗꯤꯌꯥꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯔꯕꯁꯨ ꯃꯃꯤꯠꯃꯛꯅ ꯎꯔꯒ ꯂꯩꯔꯕ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯖꯨꯂꯥꯏ 16ꯇ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯕ ꯂꯩꯔꯤ꯫ ꯃꯁꯤꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯅꯤꯡꯂꯤꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯣꯏ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯀꯣꯃꯤꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯊꯣꯛꯆꯣꯝ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯄꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯜꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯟꯗ꯭ꯔꯕꯔꯥ ꯍꯥꯏꯕꯗꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯪꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯠꯅ ꯁꯨꯅꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯂꯒ ꯑꯊꯨꯕꯗ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯝꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯜꯂꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯁꯤꯡꯒ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃꯗ ꯔꯤꯄꯕ꯭ꯂꯤꯀꯥꯟ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯊꯋꯥꯂꯦꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯂꯥꯟ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯕꯨ ꯑꯣꯠ ꯅꯩꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯁꯤꯡꯗ ꯎꯠꯇꯨꯅ ꯌꯦꯡꯍꯟꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯃꯤꯗꯤꯌꯥꯁꯤꯡꯗ ꯉꯔꯥꯡ ꯈꯟꯅ ꯅꯩꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯩꯇꯩ ꯀꯨꯀꯤ ꯈꯛꯇ ꯅꯠꯇꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤ ꯐꯨꯔꯨꯞ ꯑꯅꯤꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕꯗꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯂꯥꯟ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯍꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯩꯇꯩ ꯇꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕꯁꯤꯡꯒꯤ ꯑꯣꯏꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯀꯃꯤꯇꯤ ꯐꯣꯔ ꯚꯤꯛꯇꯤꯃꯥꯏꯖ ꯐꯦꯃꯤꯂꯤꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯕꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁ ꯀꯧꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫
Manipurda Megi Tari Ahumdagi Hoduna Satarakliba Irang Asina Saiteng Nanghalabi Nupi Singh Nation Commission for Women NCW gi Chairperson Rekha Saramana Lusingba Mioi Ahumna Saba Mihut Kangbu Ama Haktengnana Unakre Numit Humnigi Kongsata Imfalda Lakibi Rekha Saramana Ngarang Imfalda Hek Thunglabaga Kokomigi Mihut Singh Unabaga Loinana Kumalampakta Hangdokliba Relief Camp Anida Zatuna Mafam Aduda Lairiba Nupi Inmates Singa Unaduna Makoina Tengnariba Kulong Sadaba Singi Matangda Haktengnana Wari Sanakre Rekha Saramana Kumalampak Youth Hostel da Miron Binupi Sing amasung nauna angang chelibi nupi singidamak akhanana hangba relief camp ta satuna mafam adu da lairiba inmates singa su unaki madugi matungda secretariat ta chief secretary ga unaduna state asida oiriba phibamgi matangda wali sanaki madugi matungda khwairambal kaithel gi lusing bisinga su secretariat south block ki conference hall da unaduna state ki phibam khanaki hairi Manipur da haukiba megi tari ahumdagi thoglakliba irang asina maram oiraga thogliba thodok-sing amadi hauzik oiriba aki tujungbagi fibam asida ingtapa purake harabadi sumnagi center government na Manipur gi chief minister lauthoklaga center government ki prime minister union WCD minister amadi home minister makhoi ahum laktuna nakal ani maki oiriba fibam sing asi munna yenglaba matung Manipur bu matau karamna fibam asidagi kanba ngamgadage khanaduna Pangthokpham thokpa thabak sing paikhatlabatada Manipur da ingtapa purakpa ngamgani haina Delhi Commission for Women ki chairperson Swati Maliwal na phongdokkhre July ki tara nipan da Churachandpur da West Toba Joint Philanthropics Organization JPO na megi tarik ahumdagi thawlakhiba kanglup masel gi landa laikhidraba kuki jo militant singbu tribal martyrs ni haina lawbaga loinana Indigenous Tribal Leaders Forum ITLF na ka mifam pangthoktuna laikhidraba sing asigi haksang sing Bishnupur district ka Lonariba Churachandpur district kini hairiba Haulan Khopi Kuki Khulda Paktaknana Leiron Chandanaba warep laukibagi matung ina sem saba haurakpada ngarang Torbong Banglagi maning thangba sarukta leiba Manipur lengaki Sericulture Department ki Technical Service Center amasung Malbari Tharakliba farm gi mafam sing sitnana sengdokkhre hairi Thawdok asigi matangda phangba pauna hai ngarang ayu pung 12 rom tarakpada Churachandpur romdagi tongan ba gari macha amasung achauba nifu henbada lakiba kuki jo phurupki mioi singna hairiba mafam asi sengdoklamkhibani makoina mas oigani haiduna thawrang tawraktuna warep laukhibana Sericulture loisangi office amasung farm leiriba mafam asigi Hek maning thangbada tainana leiriba Haulan Khopi Khul village tani adubu thangnana leiminarakliba loisang asigi office complex ta hauba uwa amasung malwari pambi sing phawba yanthatuna sitnana sengdoklambana mafam asida leikidraba makoigi militant singi burial ground oirakatra haibagi wahang thoglakle
Makha tarakpada mapan gyuba paw kharadang pisari. India gi mafam kayada tha asigi kunga phawba nong kana sugani haina IMD na lauthokre. Prime Minister Narendra Modi na leibapokpa numita opposition gi Indian National Developmental Inclusive Alliance India bu kanna sairaduna alliance asigi pandam leite amasung tailor outfit singi ming singdasu India yawi haikre. Delhi government na hiram khudimakta fail oire hairaduna leibapokpa numita Delhi BJP na Chief Minister Arvind Kejriwal mafam thadoknanaba demand tawkre. Delhi amasung Punjab ta operate tawriba criminal sing amasung gang sing da lona yadaba khulai sing supply tawgi thabak satharamba syndicate amada chenaba miyoi ani fare haina Delhi police ki special cell na claim tawkre. School recruitment gi matangda aran ahui kya tawkhibagi akangnaba case amada matam chana inquiry chathananaba mamangda court na pikhiba order ama thausadabagi damakta leibapokpa numita Kolkata High Court ki Justice Avijit Gangopadhyay single judge bench na West Bengal Education Department ta lupa 50,000 gi penalty impose tawkre. Algeria gi mafam kiyada lamai chakpana maram oiduna sikhiba mi masing hausik phawbada 53 sure haina Interior Ministry na update amada haire. Spain gi state prosecutor gi office na leiba hasigi Supreme Court ta hanagi Catalan President Carles Puigdemont gi mayokta international search warrant issue ama tawduna madubu chana hananaba haijakre haire. Tha asigi kunga humdoi da pangthokiba general election da Royalist Phunsenpek party na lemhoriba sit manga phangba ngamkhibaga loinana lengak pariba Cambodian People's Party CPP na parliamentary seat sama kun phangba ngamle haina official singna phongdokre. Hauji malem gi mafam kiyada thokliba khulai sisinaduna chathariba lan singna miyamda misi mina amadi awa ana kaya nanghanba yauna leptana saitheng piri haina UN General Assembly UNGA gi President Sabah Korosina phongdokre. Sanabagi pauda Philippines ki forward Sarina Bolden na sankiba heading goal na FIFA Women's World Cup 2023 ki co-host New Zealand bu pansil ama sunoda maithiba piduna tournament asida ahanboina maipak pangamkhre. Japan ki konung Tokyo da leiba Yoyogi National Gymnasium da ngarangdagi sanaba hokiba US dollar lakh 9,000 gi sel gi mana leiba Japan Open Super 750 da India gi women's doubles pair Trisha Jolie amasung Gayatri Gopichan ga loinana men's singles hanaroi sing Kidambi Srikanth amasung ICS Pranoy mai paktuna pre-quarter final changkre. West Indies na yumbu oiraga India ga sanariba cricket series ki manung chana July 10 gi sanarakpa ani shuba test match ki aroi banumita nongna maram oiraga sanaba yakidabadagi draw chatuna match ani gi series asi India na ama sunoda laure. Ani shuba test match asi gi manga suba numita India na mai pakna na ba wicket 9 aduga West Indies na series mana hanana bagidamak mai pakna baran chani ga marifu mapal lauba mathau taki. Adubu sanariba mafam asida kan manong surakpadagi match sanabagi khudong chaba lekhidabani. All India Football Federation AIFF na leibapokpa numita 2022-2023 season gi oina Rahul Gupta bu best referee amasung Kishan Chan Joshi bu best assistant referee gi award piduna ikai khumnakre.
Panba yabadi handakta India amasung Mumbai City FC gi winger Lali Yan Jwala Sangtebu AIFF Men's Footballer of the Year gi mingthol fi khibani. Mahak Indian Super League ISL amasung Indian team da fajaba performance utpa ngamlibani. Handakta Korea Open Super 500 Badminton Tournament ki men's doubles title lokhiba India gi Satwik Sunrise Ranki Reddy amasung Chirag Sethi leiba pokpa numita lauthokiba BWF ranking da thak ama kakhatlaga career gi khwadi fajabo ina 1 number 2 oire. Handakta Bangladesh ka sanakiba series da fajaba performance utpa ngamkiba India gi Harshil Diol amasung Jemimha Rodriguez ICC na leba pokpa numita lauthokiba women's ODI player ranking list ki betting gi kanglupta thak wangna haigatpa ngamle. India amasung Bangladesh na sanakiba series asigi ahum suba ODI match adu tai takibadagi series asi amamamda lusinki. Aroiba ODI da player of the match takibi Harshil Diol mafam kuntraga nithoi kakhatlaga 52 subada laikre. Aduga Jemimha Rodriguez na ani suba mafamda ani suba match da run 43 logduna mai pakpada soba thodang lokhiba adugi matengna mafam nipuga mathoi kakhatlaga 55 subada laikre. Season Dipti Saramana mapan suba position da leiduna top 10 gi manung chanba amata ngairaba Indian bowler oiri aduga Sneha Ranana thak ahum kakhatlaga 39 subada leiba ngamki. Handak Hong Kong amasung Macau da pangthokiba Asian Cadet Cup 2023 da medal laurakrabi judoka Ngangbam Dipapati amasung Leisangthem Nungsithoi Chanu miyamna taramna okre. Board of Control for Cricket in India BCCI gi hanagi National Junior Selection Committee gi chairman oiramba Connor Williams na Manipur Senior Men's Cricket Team gi coach oina thau puragani. Hiram asigi matangda Manipur Cricket Association MNCA na ngarang domestic season 2023-2024 da Manipur gi senior men's amasung women's team yauna tongan ba age group team singi coach amasung support staff singi selection amasung appointment notice thokre. Notice asigi matungina coach nipan assistant coach 12 assistant coach kam trainer ama conditioning coach 8 physio 13 assistant physio ahum amasung masiyor kam throw down ama yauri coach amasung support staff singa sitha asigi kunga 8 sagol sengi nungthil pung ani tabada MNCA gi office ta appointment letter amasung letter of engagement lauba lakna ba khangalakli. India na yumbu oiduna mathang tha da Chennai da pangthokadaba Asian Champions Trophy gi mioi 19 na saba India men's hockey team gi squad lauthokpada sanglakpam Nilakanta Sarama yaure. August 3 dagi 12 phawba Mayor Radha Krishnan Stadium da sanagadaba tournament asida Drake Flicker Harmanpreet Singh na Indian team lusingani aduga midfielder Hardik Singh na vice captain oina saruk yagani. Adum oinamak Chama suba anniversary Spanish Hockey Federation International Tournament da saruk yanaraba Spain da lairiba Indian squad ta yauriba Lalit Abhishek Pawan Delpreet amasung Simramjit Asian Champions Trophy gi squad asida yaudre. BCCI domestic season 2023-2024 gi men's under 19 team semnabagi trial selection da yaunanaba apply tawraki basanaroi sing tha asigi 38 Ningthokabagi nungthilpung ama phawbagi manungda Manipur Cricket Association headquarter Luang Sangbamda laktuna report tawranaba khangalakli. Mapanda coaching gi damak natraga topa maramgi leiba sanaroi singna
मसागी क्लब की लेटर हेड की खुथांगदा रिपोर्टिंग असी कोमथोक पिननबा आइब चेरोल पिसिलकदबनी हाइना MNCA की मैनेजर क्रिकेट ऑफरेंस के चेरोल असिना मखा तारी। मणिपुर बैडमिंटन एसोसिएशन MBA ना सिंधुना DM यूनिवर्सिटी कैंपस ता लाइबा स्टेट एसोसिएशन असिगी इंडोर हॉल दा चथरिबा स्टेट ओपन बैडमिंटन चैंपियनशिप 2023 मेंस सिंगल्स की अहानबा सेमीफाइनल दा बिष्णुपुर की आइस मालेम गानबा अमसुंग इम्फाल ईस्ट की सिरजितना सानरगनी। अमदी ऑल इंडिया फुटबॉल फेडरेशन की टेक्निकल कमिटी ना गोकुलम केरला की एंथोनी एंड्रियूसपु रिकमेंड तौख्रबसु AFC ओलंपिक क्वालिफायर्स राउंड 2 की मांगोइनना निथौगाबा नुमिता AIFF ना स्वीडन की थॉमस डिनरबाइबु नेशनल वुमेन्स टीम की हेड कोच ओइना अमुक अपॉइंट तौख्रे। हौखिबा जुलाई 13 दा IM बिजियाना लुसिंगबा टेक्निकल कमिटी ना गोकुलम केरला बु थंगना IWL की टाइटल लौबदा लुसिंगखिबा एंड्रियूसपु डिनर बाइगी महुत सिनबा रिकमेंड तौखिबनी। डिनर बाइगी हानगी कॉन्ट्रैक्ट मास थादा लोइखिबनी हाइरी। लोसिलकपदा ngasiगी हेडलाइन दे यावखिबा मरोइबा पाउसिंग अमु हना पिजरी। सपर मैनादा रैपिड एक्शन फोर्स सिंगी ममांगदा कुकी सिंगना बस अनि मै थादोख्रे। कन्वीनरबा RAF की बस तक काखलुबा ड्राइवर खोंपाकना काउथरख्रे हाइरी। मणिपुर थुगाइननबगी खोंसता मिजोराम की चीफ मिनिस्टर जोइराम थंगा सरुक याख्रे। बिरेनबु अकामपेट सिजिनदुना चैबगी फ्लेगा सिंग सिजिनख्रे। अमरोमदा जोइराम थंगा की मितम MU गेटा मै थादुना यानिंगदबा फोंदोख्रे। आर्मी ना फिजम सेलगा खुल मयादा चटपा यानिंगदे हाइना मैरा पाइबिसिंगना फोंदोरकले। बॉम नौमई फागतपगा मरी लेनना NIA ना म्यांमार मचा अमा यावना मियोय अहुम फारे। नुपी मचा अमा हातननबा होनरमले सिंगनबा मियोय फारे हाइरे। कुकी ना काबलकपदा मैतै पांगल अमा यावना मियोय अनि सोकले। कांगलोन खरगी मखादा ब्रॉडबैंड इंटरनेट सर्विस हांगदोकपा याबा पिख्रे। ओपोजिशन पार्लियामेंट ngasi नो कॉन्फिडेंस मोशन पुखननबा थौरांग तौख्रे हाइरी। सुगी कदर सिंगा ngasi दिल्ली दा होम मिनिस्ट्री की टीम गा वारी सानगदौरी। अमदी जुलाई 28 कोको मिना सिंधुना इम्फाल दा मियाम की खोंसत चटकदौरी। पिजरीबा पाउसिंग असिगा लोइनना हौजिकी ओइनादी नुंतिगी फोंगलिबा पाउसे सिंगदगी लौथोकसबा मरोइबा पाउसिंग मियामदा पिजबा लोइसिनजरी। मिजेंग ताबिरिबा अमदी ताबिरिबा सिंगबा मुका हना पुष्पारानी लाइसमना खुरुमजरी।